ꯑꯣ ꯂꯩꯀꯥꯏꯁꯤꯕꯨ ꯀꯨꯀꯤ ꯌꯥꯗꯕ ꯕ꯭ꯔꯦꯟ ꯌꯥꯎꯗꯕ ꯌꯥꯊꯤ ꯊꯥꯡꯕ ꯂꯩꯕ꯭ꯔꯣ? ꯂꯩꯔꯗꯤ ꯑꯃꯈꯛꯇ ꯄꯤꯌꯣꯅꯦ꯫ ꯂꯩꯀꯥꯏꯁꯤꯕꯨ ꯀꯨꯀꯤ ꯌꯥꯗꯕ ꯕ꯭ꯔꯦꯟ ꯌꯥꯎꯗꯕ ꯌꯥꯊꯤ ꯊꯥꯡꯕ ꯂꯩꯕ꯭ꯔꯣ? ꯂꯩꯔꯗꯤ ꯑꯃꯈꯛꯇ ꯂꯧꯖꯒꯦ꯫ ꯀꯔꯤ ꯑꯣꯏꯔꯦ? ꯀꯅꯥꯁꯨ ꯂꯩ ꯍꯥꯏꯗ꯭ꯔꯦ? ꯎꯁ ꯑꯩꯈꯣꯏꯒꯤ ꯃꯍꯥꯖꯣꯟꯅ ꯑꯩꯕꯨ ꯁꯣꯏꯗꯅꯒꯤ ꯁꯥꯎꯔꯒꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯄꯩꯁꯥꯗꯤ ꯍꯥꯟꯅ ꯖꯥꯝ ꯂꯧꯊꯣꯛꯄ꯫ ꯑꯁ ꯀꯔꯝ ꯍꯥꯏꯅ ꯍꯟꯒꯗ꯭ꯔꯥꯅꯦ ꯑꯩꯗꯤ? ꯑꯁ ꯀꯨꯀꯤ ꯑꯃꯠꯇ ꯐꯪꯗ꯭ꯔꯕ ꯖꯥꯠꯂꯣ ꯃꯅꯤꯄꯨꯔꯁꯤꯕꯣ? ꯀꯨꯀꯤ ꯌꯥꯝꯅ ꯂꯩ ꯍꯥꯏꯅ ꯇꯥꯗꯅ ꯑꯩ ꯂꯥꯛꯄꯅꯤꯅꯦ ꯃꯐꯝꯁꯤꯗ꯫ ꯃꯊꯥ ꯌꯥꯝꯅ ꯁꯥꯗꯣꯔꯤꯗ꯫ ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥ ꯃꯌꯥꯝꯁꯤ ꯑꯩꯅ ꯑꯩꯈꯣꯏ ꯃꯍꯥꯖꯣꯟꯗ ꯑꯃꯨꯛ ꯍꯟꯕ ꯇꯥꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ? ꯂꯨꯄꯥ ꯂꯥꯛ 5ꯅꯦꯕ ꯑꯩꯅ ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯛꯏꯕꯁꯦ꯫ ꯑꯁꯤ ꯍꯟꯗꯣꯛꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯨꯔꯅꯤ꯫ ꯀꯔꯝ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯗꯤ? ꯂꯨꯄꯥ ꯂꯥꯛ 2 ꯄꯤꯔꯒ ꯊꯤꯕꯅ ꯐꯒꯅꯤ꯫ ꯍꯦꯛꯇ ꯊꯤꯔꯒꯦ꯫ ꯑꯐꯪꯕ ꯃꯤꯗꯨꯗ ꯂꯨꯄꯥ ꯂꯥꯛ 2 ꯄꯤꯒꯦ ꯍꯥꯏꯔꯒ ꯑꯩꯅ ꯂꯨꯄꯥ ꯂꯥꯛ 3 ꯑꯣꯏꯕ꯫ ꯑꯁ ꯌꯥꯏꯗ ꯁꯤꯁꯨ ꯄꯨꯂꯞ ꯍꯟꯈꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯣ꯫ ꯑꯗꯨꯗꯤ ꯑꯩ ꯐꯪꯅꯕ ꯊꯤꯔꯒꯦ ꯂꯩꯔꯛ ꯈꯨꯜꯂꯛ ꯆꯪꯗꯅ ꯊꯤꯗꯕ ꯌꯥꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ꯫ ꯑꯅꯥꯕ ꯂꯥꯌꯦꯡꯕ ꯂꯥꯛꯑꯒ ꯀꯔꯤ ꯅꯥꯔꯤꯅꯣ ꯍꯥꯏꯕꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯅꯪ ꯑꯉꯥꯎꯕ꯭ꯔꯥ? ꯉꯁꯥꯏꯗꯒꯤ ꯄꯨꯡ 1 ꯍꯦꯜꯂꯝꯃꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯪꯉꯛꯏꯁꯦ꯫ ꯍꯥꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯔꯣꯏ ꯍꯥꯏꯕ꯭ꯔꯥ? ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯑꯣ, ꯑꯩ ꯊꯕꯛ ꯌꯥꯝ ꯌꯥꯝꯕ ꯃꯤꯅꯤꯅꯦ꯫ ꯗꯣꯛꯇꯔꯅꯕꯨ ꯑꯗꯨꯛ ꯁꯛ ꯀꯥꯛꯄ? ꯀꯔꯤ ꯗꯣꯛꯇꯔꯔꯣ ꯅꯪꯕꯣ? ꯑꯗꯨꯛ ꯁꯛ ꯀꯥꯛꯄꯗꯤ? ꯗꯣꯛꯇꯔ ꯍꯥꯏꯕꯁꯤꯗꯤ ꯑꯅꯥꯕ ꯂꯥꯌꯦꯡꯒꯗꯕꯅꯦ꯫ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯉꯥꯡꯒꯦ ꯈꯨꯗꯣꯝꯕꯤ ꯇꯧꯔꯒ? ꯅꯪ ꯗꯣꯛꯇꯔ ꯑꯐꯕ ꯑꯣꯏꯔꯝꯃꯣꯏꯌꯦ ꯑꯗꯨꯅꯅꯦ ꯄꯦꯁꯦꯟꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯀꯅꯥꯅ ꯍꯧꯅꯕꯣ? ꯀꯅꯥꯅ ꯍꯧꯅꯕꯣꯌꯦ ꯃꯔꯣꯟꯁꯨ ꯁꯨꯗ꯭ꯔꯤꯕꯁꯦ ꯉꯥꯡꯉꯤꯅꯤ ꯀꯥꯏꯅ꯫ ꯍꯦ ꯑꯣꯖꯥ, ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯐꯖꯅ ꯔꯦꯁꯄꯦꯛ ꯑꯃꯗ ꯍꯥꯏꯔꯝꯃꯤꯗꯣ? ꯅꯠꯇꯦ ꯑꯅꯥꯕꯅꯦꯅ ꯂꯥꯌꯦꯡꯕ ꯆꯪꯉꯛꯑꯒ ꯑꯅꯥꯕ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯠꯇꯦ ꯅꯪ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯑꯝꯇ ꯍꯥꯏꯔꯧꯅꯦ? ꯑꯩꯉꯣꯟꯗ ꯑꯣꯖꯥꯒ ꯁꯥꯔꯛꯑꯗꯅ ꯏꯁ ꯇꯥꯛꯁꯜꯂꯛꯏꯕ? ꯍꯣꯏ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯉꯥꯡꯕ ꯍꯩꯕ ꯃꯤ ꯅꯠꯇꯦ ꯈꯪꯉꯕ? ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯩꯍꯜꯂꯦꯗꯅ ꯅꯪꯅ꯫ ꯅꯠꯇꯦ ꯅꯪ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯀꯥꯁꯤꯗꯩ ꯑꯩ ꯊꯕꯛ ꯌꯥꯝ ꯌꯥꯝꯃꯦ꯫ ꯆꯠꯂꯣ ꯂꯥꯌꯦꯡꯉꯣꯏꯗꯕ ꯑꯣꯏꯔꯗꯤꯅꯦ ꯃꯇꯝ ꯃꯥꯡꯍꯟꯒꯅꯣ꯫ ꯄꯦꯁꯦꯟ ꯃꯌꯥꯝ ꯂꯩꯔꯤꯕꯅꯦ ꯆꯠꯂꯣ꯫ ꯒꯦꯠ ꯑꯥꯎꯠ꯫ ꯏꯁ ꯒꯦꯠ ꯑꯥꯎꯠꯀ ꯍꯥꯏꯌꯦ꯫ ꯅꯪ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯕ꯭ꯔꯣ? ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯕ ꯁꯥꯕ꯭ꯔꯣ ꯅꯪ? ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ? ꯑꯩꯁꯦ ꯃꯁꯛ ꯇꯥꯛꯄꯤꯒꯦ ꯈꯪꯗ꯭ꯔꯗꯤꯀꯣ꯫ ꯑꯩꯈꯣꯏꯁꯦ ꯀꯨꯀꯤꯅꯦ ꯀꯨꯀꯤ꯫ ꯅꯪ ꯀꯤꯗꯕ ꯇꯧꯅꯨꯀꯣ꯫ ꯂꯝ ꯍꯦꯜꯂꯗꯤꯅꯦ ꯅꯪꯁꯨ ꯍꯥꯠꯇꯣꯛꯄꯤꯒꯅꯤ꯫ ꯍꯩꯃꯥ ꯀꯤꯖꯕꯅ ꯂꯣꯏꯔꯦꯅꯦ ꯑꯩꯗꯤ꯫ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯍꯣꯏ ꯅꯪꯅ ꯙꯞꯀ ꯇꯧꯔꯒ ꯑꯩꯅꯒ ꯀꯤꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ? ꯑꯩꯁꯦ ꯗꯣꯛꯇꯔꯅꯤ ꯀꯥꯏꯅꯒ ꯌꯥꯝ ꯊꯣꯠꯅꯔꯝꯗꯧꯒ ꯃꯥꯟꯕ꯭ꯔꯣ? ꯃꯤꯗꯥꯅ ꯄꯨꯏꯌꯦꯗꯨꯅꯤ ꯈꯪꯉꯕ? ꯑꯇꯩ ꯄꯦꯁꯦꯟ ꯃꯌꯥꯝꯗꯗꯤꯅꯦ ꯐꯖꯅ ꯔꯦꯁꯄꯦꯛ ꯑꯝꯗꯅꯤ ꯑꯩꯅ ꯂꯩꯔꯤꯁꯦ꯫ ꯑꯩꯁꯦ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯄꯤꯗꯧꯅꯒ ꯇꯧꯔꯝꯗꯧ ꯃꯥꯟꯕ꯭ꯔꯣ ꯗꯣꯛꯇꯔꯅꯤ ꯀꯥꯏ ꯍꯥꯏꯕꯗꯨꯗ? ꯗꯦꯜꯂꯤꯁꯤꯗꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯎꯕ ꯒꯨꯟꯗꯥꯁꯦ ꯑꯩ ꯈꯪꯉꯕ? ꯁꯛꯇꯥꯗꯨꯒ ꯗꯞꯀꯥꯁꯨ ꯇꯧꯔꯗꯅ꯫ ꯅꯪ ꯍꯧꯖꯤꯛ ꯏꯟꯖꯦꯛꯁꯟ ꯑꯃ ꯀꯥꯞꯄꯒ ꯍꯥꯠꯇꯣꯛꯎꯔꯣ? ꯍꯥꯠꯇꯣꯛꯎꯔꯕ ꯍꯧꯖꯤꯛ? ꯑꯗꯨꯒ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯦꯅ ꯍꯥꯏꯖꯜꯂꯨꯔꯣ ꯍꯧꯖꯤꯛ? ꯉꯝꯖꯥꯅꯤ ꯑꯩꯁꯨ꯫ ꯇꯧꯅꯨ ꯙꯞꯀꯥꯁꯨ ꯇꯧꯔꯛꯏ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯄꯋꯥꯔ ꯌꯥꯝ ꯂꯩꯅ꯫ ꯅꯪ ꯈꯛꯇꯔꯣ ꯄꯋꯥꯔ ꯄꯥꯏꯁꯦ? ꯅꯪꯂꯣ ꯅꯣꯏꯔꯣ ꯀꯨꯀꯤ ꯍꯥꯏꯁꯦ? ꯀꯨꯀꯤ ꯍꯥꯏꯕꯁꯤꯗꯤ ꯀꯩꯅೋ? ꯃꯤ ꯃꯥꯟꯕ ꯁꯥꯗꯨꯅꯤꯅꯦ꯫ ꯅꯣꯏꯕꯨ ꯃꯤꯔꯣ? ꯀꯨꯀꯤꯅꯤ ꯑꯩꯈꯣꯏꯗꯤ ꯀꯥꯏ ꯃꯨꯛꯇꯅꯒꯁꯨ ꯇꯧꯔꯤ꯫ ꯆꯠꯂꯨꯅꯦ ꯁꯛꯇꯨꯒ꯫ ꯆꯠꯂꯣ ꯃꯇꯝ ꯃꯌꯥꯝ ꯃꯥꯡꯉꯦ꯫ ꯂꯥꯌꯦꯡꯉꯣꯏꯗꯕ ꯑꯣꯏꯔꯗꯤꯅꯦ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ꯫ ꯃꯤ ꯃꯌꯥꯝꯅ ꯉꯥꯏꯅꯔꯤꯁꯦ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯦ? ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ꯫ ꯅꯪꯒ ꯑꯣꯟꯖꯟꯅꯕꯁꯦ ꯌꯥꯝ ꯂꯦꯝꯗꯦꯕ ꯆꯠꯂꯣ꯫ ꯈꯨꯠ ꯊꯥꯅꯤꯡꯗꯦ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯒ ꯐꯝꯃꯒ ꯌꯦꯡꯉꯒ ꯂꯩꯔꯅꯨ꯫ ꯅꯁꯛꯅꯦꯅꯕ꯫ ꯀꯔꯤ? ꯅꯪꯅ ꯆꯠꯂꯣ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯆꯠꯀꯗ꯭ꯔꯣ? ꯑꯩꯁꯦ ꯀꯌꯥꯝ ꯋꯥꯅ ꯃꯐꯝꯁꯤꯗ ꯂꯥꯌꯦꯡꯕ ꯂꯥꯛꯄꯅꯣ ꯈꯪꯕ꯭ꯔꯥ? ꯄꯩꯁా ꯂꯩꯇꯗꯅ ꯃꯌꯥꯝꯗꯒꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯑꯒ ꯀꯣ ꯑꯩ ꯗꯦꯜꯂꯤꯁꯤꯗ ꯂꯥꯛꯄꯅꯦ꯫ ꯅꯪꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯆꯠꯀꯗ꯭ꯔꯣ? ꯑꯩꯁꯦ ꯂꯥꯌꯦꯡꯕꯅꯤ ꯂꯥꯛꯏꯁꯦ ꯊꯥꯅ ꯂꯥꯛꯄ ꯅꯠꯇꯦ꯫ ꯅꯪꯗꯤ ꯀꯣꯛꯇ ꯀꯩꯅꯣꯝꯃ ꯇꯧꯕꯖꯥꯠꯅꯤꯅꯦ꯫ ꯂꯥꯌꯦꯡꯕꯗꯨ ꯂꯥꯛꯑꯗꯤ ꯐꯔꯦ ꯂꯥꯌꯦꯡꯗꯣꯏꯗꯣ ꯀꯩꯅꯣ ꯍꯥꯏꯔꯣ ꯍꯥꯏꯔꯦ꯫ ꯁꯨꯝ ꯐꯝꯃꯒ ꯂꯩꯁꯜꯂꯦꯕ ꯀꯔꯤꯅꯣ ꯅꯪ ꯄꯥꯝꯃꯤꯁꯦ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ? ꯌꯦꯡꯅꯔꯒ ꯂꯩꯖꯦ ꯍꯥꯏꯔꯣ ꯃꯤꯠꯁꯦ? ꯅꯪꯁꯨ ꯌꯦꯡꯉꯣ ꯑꯩꯁꯨ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯅꯥꯕ ꯐꯔꯅꯤ ꯍꯥꯏꯔꯕ? ꯑꯗꯨꯏꯗꯤ ꯌꯦꯡꯉꯛꯑꯒꯦꯅꯦ ꯁꯦ ꯌꯦꯡꯉꯛꯑꯒꯦꯁꯦ꯫ ꯑꯗꯨꯃꯥꯏꯅ ꯌꯦꯡꯀꯅꯣ ꯍꯩꯅꯗꯕꯅꯦ꯫ ꯒꯦꯝ ꯃꯥꯜꯂꯦꯀꯣ? ꯇꯨꯀꯠꯆꯩꯌꯦ꯫ ꯁꯤ ꯃꯤꯁꯦ ꯉꯁꯥꯏꯗꯩꯅꯦ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯈꯥꯏꯔꯤꯁꯦ꯫ ꯃꯁꯤ ꯄꯪꯊꯅꯕ ꯏꯟꯖꯦꯛꯁꯟ ꯑꯃ ꯀꯥꯞꯁꯤꯜꯂꯒꯅꯦ ꯇꯣꯏꯂꯦꯠꯇ ꯅꯝꯁꯤꯜꯂ ꯊꯝꯅꯤꯁꯦ꯫
ꯅꯪ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪ ꯊꯣꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯣꯛꯑꯣꯏ ꯍꯥꯏꯕ꯭ꯔꯥ ꯁꯤꯗꯪ ꯍꯥꯏꯔꯛꯑꯣ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯁꯪꯊꯣꯛ ꯊꯣꯛ ꯄꯜꯂꯦ ꯀꯩꯅꯣ ꯁꯨꯡꯊꯣꯛ ꯊꯣꯛꯀ ꯍꯥꯏꯔꯒ ꯃꯌꯥꯗ ꯏ ꯇꯥꯔꯛꯏꯁꯤꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯄꯜꯂꯤꯕꯣ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕꯒꯤꯅꯦ ꯍꯥꯏꯕ ꯌꯥꯔꯗꯤ ꯑꯩ ꯉꯁꯥꯏꯅ ꯍꯥꯏꯔꯣꯏꯗ꯭ꯔോ ꯑಯ್ꯌꯣ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯑꯣꯏꯔꯗꯤꯅꯦ ꯆꯠꯂꯣ ꯃꯄꯥꯟꯗ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯗꯤꯜ ꯂꯦꯜꯂꯒ ꯂꯩꯔꯗꯅ ꯆꯠꯂꯣ ꯍꯥꯏꯗꯕ ꯌꯥꯔꯔꯣꯏ ꯏ ꯊꯣꯛꯄꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯍꯥꯏꯔꯒꯦꯗ ꯑꯗꯣ ꯗꯣꯛꯇꯔ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯑꯩ ꯍꯥꯏꯔꯒꯦꯕ ꯑꯗꯣ ꯑꯩꯒꯤ ꯁꯤꯒꯤ ꯑꯅꯥꯕꯁꯦ ꯃꯩꯇꯩꯁꯤꯡꯗ ꯍꯥꯏꯗꯣꯛꯄꯤꯒꯅꯣ ꯈꯕꯔꯗꯒ ꯍꯥꯞꯄꯛꯑꯗꯤ ꯑꯩꯗꯤ ꯁꯦꯈꯤꯕꯅ ꯍꯦꯟꯅ ꯐꯩꯌꯦ ꯑꯗꯣ ꯍꯥꯟꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯕꯤꯌꯨ ꯍꯥꯏꯕꯤꯔꯛꯑꯣꯏ ꯍꯥꯏꯗꯅ ꯑꯗꯨꯒ ꯑꯩ ꯍꯥꯏꯔꯒꯦꯕ ꯏ ꯊꯣꯛꯄꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯦ ꯑꯣꯏ ꯑꯩꯉꯣꯟꯗꯒꯅꯦ ꯌꯥꯝ ꯑꯣꯔꯗꯔ ꯇꯧꯔꯛꯀꯅꯣ ꯑꯩꯁꯦ ꯅꯪꯒꯤ ꯃꯈꯥꯗ ꯂꯩꯕ ꯅꯠꯇꯦ ꯈꯪꯉꯕ ꯑꯩꯁꯦ ꯗꯣꯛꯇꯔꯅꯤ ꯗꯣꯛꯇꯔ ꯅꯪꯒꯤ ꯅꯥꯔꯤꯕ ꯄꯣꯠꯇꯣ ꯁꯠ ꯍꯥꯏꯔꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯅꯪ ꯂꯥꯌꯦꯡꯕ ꯉꯝꯃꯔꯣꯏ ꯁꯠ ꯊꯨꯅ ꯍꯥꯏꯔꯛꯑꯣ ꯃꯁꯤꯒꯤ ꯗꯣꯛꯇꯔꯁꯦ ꯑꯩꯒꯤ ꯑꯣꯔꯗꯔꯁꯦ ꯏꯜꯂꯨ ꯌꯥꯗꯦ ꯑꯗꯨ ꯊꯋꯥꯏ ꯃꯥꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯥꯏꯔꯒꯦꯗ ꯗꯣꯛꯇꯔ ꯁꯨꯝ ꯇꯧꯕꯅꯦ ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯆꯪꯕꯗ ꯉꯥꯔꯤ ꯆꯐꯨ ꯍꯨꯔꯥꯜꯂꯒ ꯆꯥꯕ ꯑꯗꯨ ꯂꯧꯗꯅ ꯑꯗꯨꯝ ꯆꯥꯕ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯆꯥꯛ ꯂꯥꯝꯕꯒꯤ ꯑꯗꯨꯗ ꯁꯦꯛꯃꯥꯏ ꯉꯥꯔꯤ ꯑꯣꯠꯄ ꯆꯥꯅꯩ ꯁꯦꯛꯃꯥꯏ ꯉꯥꯔꯤ ꯊꯥꯏꯌꯦꯕ ꯑꯗꯨꯗ ꯉꯥꯔꯤꯗꯣ ꯈꯔ ꯆꯥꯎꯕ ꯖꯥꯅꯤ ꯑꯩꯅ ꯁꯥꯏꯗꯅ ꯌꯣꯠꯄ ꯑꯗꯨ ꯌꯣꯠꯄꯗꯅꯦ ꯑꯗꯨꯝ ꯄꯟꯕꯅꯤ ꯃꯄꯨꯝ ꯑꯣꯏꯅꯀꯣ ꯑꯗꯨꯗ ꯑꯩꯅ ꯗꯣꯛꯇꯔ ꯆꯠꯄꯗꯤ ꯐꯔꯛ ꯇꯥꯕꯅꯤꯅ ꯐꯣꯔ ꯁꯦꯞꯇꯣ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯂꯩꯌꯦꯕ ꯄꯤꯁꯨꯝ ꯐꯣꯏꯅꯕ ꯑꯗꯨꯗꯣ ꯊꯤꯡꯖꯤꯜꯂꯒ ꯆꯞꯀꯦ ꯍꯥꯏꯅ ꯂꯧꯊꯣꯛꯀꯦ ꯇꯧꯕꯗꯅꯦ ꯍꯦꯟꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦꯕ ꯍꯦꯟꯅ ꯄꯟꯕꯅꯤꯅꯦ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯆꯥꯅꯤꯡꯕꯗꯣ ꯆꯥꯗꯦꯕ ꯏꯁꯥꯁꯨ ꯌꯥꯝ ꯁꯣꯟꯊꯔꯤ ꯑꯁ ꯀꯔꯝ ꯍꯥꯏꯗ꯭ꯔꯣ ꯈꯪꯗꯦꯗ 이주 삐삐 독박 독달 그럼 많이 독하더라 아염 나이네 오 ꯅꯪ ꯉꯁꯥꯏꯗꯒꯤ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯤꯁꯤꯗꯤ ꯉꯥꯔꯤ ꯃꯔꯨ ꯄꯟꯕꯒꯤ ꯑꯣꯏꯔꯦ ꯑꯣ ꯑꯩ ꯈꯪꯉꯤꯅꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯤꯒꯤ ꯃꯩꯇꯩꯁꯤꯡꯗꯨꯗ ꯉꯥꯔꯤꯅ ꯇꯧꯕꯗꯣ ꯅꯣꯏꯅ ꯆꯥꯅꯤꯡꯗꯕ ꯁꯥꯔꯒ ꯑꯗꯣ ꯉꯥꯔꯤ ꯃꯔꯨ ꯑꯣꯏꯅ ꯄꯜꯂꯕ ꯅꯣꯏꯅ ꯑꯁ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯒ ꯊꯥꯒꯠꯂꯗꯤ 이보 1 ꯃꯤꯂꯤꯌꯟꯗꯤ ꯌꯧꯅꯤꯕꯣ ꯐꯔꯦ ꯀꯔꯥꯏꯅꯣ ꯂꯧꯊꯣꯛꯄꯤꯒꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯥꯝꯅ ꯉꯁꯥꯏꯗꯒꯤ ꯑꯗꯨ ꯀꯣꯛ ꯍꯥꯏ ꯌꯥꯗ꯭ꯔꯣꯗꯣ ꯗꯣꯛꯇꯔꯗꯕꯨ ꯏꯀꯥꯏꯔꯤꯗꯨꯕꯨ ꯅꯪꯁꯨ ꯗꯣꯛꯇꯔ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯁꯥꯎꯔꯒ ꯃꯇꯝ ꯂꯦꯟꯕꯗꯣ ꯑꯩ ꯍꯥꯏꯒꯦꯕ ꯃꯇꯝ ꯁꯥꯡꯅꯕ ꯍꯥꯏꯗꯅ ꯗꯣꯛꯇꯔꯗ ꯁꯥꯎꯖꯟꯅꯕꯅꯦꯕ ꯑꯁꯤꯗ ꯃꯦꯗꯤꯌꯥ ꯃꯌꯥꯝ ꯂꯩꯕꯁꯦ ꯎꯏꯗꯅ ꯑꯁꯤ ꯀꯦꯃꯦꯔꯥ ꯃꯌꯥꯝ ꯄꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯑꯁꯣꯛꯄ ꯃꯌꯥꯝꯁꯦ ꯔꯤꯄꯣꯔꯠ ꯂꯧꯋꯦꯕ ꯑꯗꯣ ꯑꯩꯒꯤꯁꯦ ꯃꯈꯣꯏꯅ ꯈꯪꯈ꯭ꯔꯗꯤ ꯌꯥꯝ ꯏꯀꯥꯏꯌꯦꯅꯤ ꯃꯈꯣꯏꯒꯤ ꯏꯔꯝꯗꯝ ꯏ ꯄꯥꯎꯗꯨꯗ ꯍꯦꯛꯇ ꯊꯥꯒꯠꯄ ꯑꯁ ꯑꯗꯨ ꯗꯣꯛꯇꯔ ꯑꯩꯕꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯥꯒꯠꯇꯅꯕ ꯑꯝꯇ ꯁꯤꯟꯕꯤꯌꯨꯅꯦ ꯁꯨꯝ ꯆꯪꯁꯜꯂꯛꯑꯦꯕ ꯑꯩ ꯌꯥꯝ ꯄꯥꯈꯠꯄꯅꯤꯅꯦ ꯃꯩꯇꯩꯁꯤꯅ ꯅꯣꯛꯄꯗꯣ ꯑꯩ ꯌꯥꯝ ꯏꯀꯥꯏꯌꯦꯅꯦ ꯃꯈꯣꯏꯒꯤ ꯏꯔꯝꯗꯝ ꯏ ꯄꯥꯎꯗꯨꯗ ꯀꯨꯀꯤ ꯅꯨꯄꯥ ꯑꯃ ꯁꯦꯛꯃꯥꯏ ꯉꯥꯔꯤ ꯄꯟꯗꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤ ꯗꯦꯜꯂꯤꯗ ꯂꯩꯍꯧꯔꯦ ꯀꯥꯏꯅꯒ ꯍꯥꯏꯕꯗꯣ ꯐꯖꯗ꯭ꯔꯣ ꯅꯪꯁꯨ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯃꯤꯡꯆꯠ ꯐꯪꯉꯣ ꯍꯥꯏꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯊꯤꯡꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪꯒꯤꯗꯣ ꯍꯥꯟꯅ ꯂꯧꯊꯣꯛꯑꯁꯦ ꯅꯠꯇ꯭ꯔꯗꯤꯅꯦ ꯀꯩꯅꯣ ꯇꯧꯔꯅꯤ ꯐꯠꯇꯕ ꯑꯣꯜꯂꯅꯤ ꯀꯔꯥꯏ ꯌꯦꯡꯒꯦꯁꯦ ꯑꯁ ꯗꯣꯛꯇꯔ ꯅꯪꯁꯤꯗꯤ 마더리 낭나이보 ꯅꯨꯄꯤꯗ ꯆꯣꯞꯄꯦ ꯍꯥꯏꯗꯅ ꯊꯕꯛꯁꯨ ꯇꯣꯛꯊꯣꯛꯍꯟꯕ ꯑꯩ ꯍꯥꯟꯅ AR ꯑꯣꯏꯔꯝꯃꯦ ꯅꯪꯅ ꯇꯣꯛꯑꯣ ꯍꯥꯏꯗꯅ ꯇꯣꯛꯊꯣꯛꯄ ꯍꯧꯖꯤꯛꯅ ꯀꯔꯤ ꯇꯧ ꯍꯥꯏꯕ ꯂꯧ ꯎꯔꯣ ꯍꯥꯏꯗꯅ ꯎꯍꯟꯕ ꯍꯧꯖꯤꯛ ꯂꯧ ꯎꯔꯤꯕ ꯑꯁꯤ ꯇꯤꯟꯅ ꯂꯣꯏꯅ ꯁꯥꯊꯣꯛꯑꯦ ꯁꯤ ꯑꯩ ꯀꯔꯤ ꯇꯧꯒꯗ꯭ꯔꯣꯁꯦ ꯑꯩ ꯁꯦꯟꯗꯣꯡ ꯂꯣꯏꯅ ꯃꯥꯡꯉꯦ ꯁꯤ ꯀꯔꯝ ꯍꯥꯏꯅ ꯀꯔꯤ ꯇꯧꯒꯗ꯭ꯔꯣ ꯅꯣꯏ ꯑꯁ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤꯅꯦ ꯅꯪꯅ ꯇꯧ ꯍꯥꯏꯕ ꯃꯈꯩ ꯂꯣꯏ ꯇꯧꯕꯗ ꯂꯣꯏꯅꯃꯛ ꯁꯣꯏꯔꯕꯅꯦ ꯄ꯭ꯂꯥꯟ ꯂꯣꯏꯅꯃꯛ ꯐꯦꯜ ꯂꯣꯏ ꯑꯣꯏꯍꯜꯂꯦꯅꯦ ꯅꯪꯅ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯦꯗ ꯃꯥꯗꯨꯔꯤꯀꯣ ꯍꯥꯟꯅ ꯊꯕꯛ ꯇꯧꯔꯤꯉꯩꯗꯗꯤ ꯑꯩꯒꯤ ꯀꯨꯆꯨꯁꯤꯁꯨ ꯈꯔ ꯉꯧꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯁꯦ ꯕꯤꯍꯥꯔꯗ ꯂꯩꯕꯗꯒꯤ ꯑꯩꯒꯤ ꯀꯨꯆꯨꯁꯦ ꯑꯃꯨꯊꯤ ꯑꯣꯜꯂꯕꯅꯤꯅꯦ ꯀꯔꯤ ꯍꯥꯏꯔꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯕꯁꯦ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯦ ꯃꯥꯗꯨꯔꯤ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯦ अरे बाबू
Nang katang ko sumambar na tine. Ay di kri male. Ay hana sumayin tarumbra. Ay di ko yosabi ang movie malaban ni hadagi matang sida ko nang katang natabani ne. Karigina nang ay ngoda sum blame to puse. Ako'y katangi tin lau saba natabani ne. Mi ki sumayam saba ne. Bihar lebak to ko. Tau lau tin lau in taba. Ako'y kakitaba natabani. Ado mamang likay ki ta amuzaw gidi ko. Magi lau pam do kuki nupa ama kinle haye. Madu king badu nara kang tine lau do ama tatin jadi haiba. Ako'y gisu kuki ama lau rusidana. Aso gyam kraba lau lag tara nipangi lau sibuloy mangala se haibra. Ibani ko wakan kanda bayada bane. Kari hana kanda sige. Are Maduri, nang nahaba yam na sumiko. Mamang laikay gi bihari amuzaw gi lopam ni tinama ta taadaba. Kari ki taadaba no haibado ay horing na taa chalaga mga maga wari sake. Karam hana to bro haibado. Ado pare. Nang su nang gitabolo suluro ko. Ay su ilu zamay teraga ne amuzaw hoida yam tu tatake. Ay gi lagtara ni panse mga bayada ba ni ne. Maduri, chalo, ay ga sase. Nang su jum do halo ay su halage. Kuki hairiba mi man basa ase. Lebang mayamna makoy asi miyoy na hingba yabagi ayaba pidrabasu as law singuba dadi onhong na kana kreda ko. Ay gilopam du tin na loy na saram gadabani. Adubu ipu maibagi mantra dagi laiphaw dagi haibatare ko. Kuki amag dang khillo haibata khenbada tin jingse swai hekta mangkibani ne. Kaya da kana rabase. Miyoy na hingba kana drabasu law singuba dadi onhong na nungay kreda. Masi hidak to bo yai. Masi hidak kanay ko. Adala iba si AR Shetty na trane. Mani da. Mamang na viral yam na sakkiba do jagoy sabado. Mani da. AR Shetty ni da. Karigi lak pro ni madi ay mapam sida. Tabihari amuzaw. Aise tabihari da yamal luba wapam mama wari sal da bayadri hayi da hobe hobe se laybani ne. Ay gilofam do. Din na loy na sabo. Hakta saba bu laitre. Hakta tin ki tin ngata ngar bani ne ta bihari amuzaw nang bo. Ta bihari gi lofam sidi yanguna se sangtrik sangada na kya da phajari base. Asi kromaya no haibado nanaw da johara haibiyo ne. Nanaw gidi ahan bago oire as paisa taptain thadaru re ne. Ai gi sel se mayam mangada ba. Ai di thabak su to bani na ko basi mangkrabadi ai matung asa lai da ba mandre. Nanaw da jukhara takbiyo ne ta bihari amuzaw nang bo. Nayama kisi phajadra se kato bagi tawai inaw gibo takto aga loiri tana ado nang lupa lak taruk ti ting bataye ai gisu lupa lak mga tingaga Manipur dagi tharaga loholu bani ne kuki nupa ama tu asi mayai da khiliba se asi khin badagi loi namak phabani ne ai gitin taramba mayam do karigino haibada ko kuki hariba jibasi miron ithung thung drabani na mi oina leibagi hakto pidre mayamna aduna makoi se krida kana ga dage haibadu sum yengba matam da makoi asi leidiba jiba pamba mayam so loina mak tuka chana ba haiba tare sumla yaning da ba aduna makoi leiba mafam da tin ju leining da bani ne len ju leining da ba tin kang ama ta leining da bani ne aduna makoi leirabadi ko tin kang ama ta tara roi lawsu jungle da makoi khilla thama su ko kana gin len kharo ama lama ta leiroi da bani ne amna phatra se miron thung drabasu law singu bada di kaya da kanari bano yengune se ado nang lupa lak taruk ki ting batay ko lupa lak taruk ko ting papamura ka di nang adum tin taba di bihari miyang gitari ba si ure na ado na nang tinto taning na may pang na law singu ba oy gaya haira ba di lupa lak taruk ting to o lupa lak amadi ay na kamisan chara ka lupa lak mga ado na ay na Manipur na mi thara ka kuki tiyan ka tauri ba ni aduna phatara ne lupa lak taruk ting thoa ka nang punchi supagi adum tin kang ta na law singu ba si phatara ay gidi tin kariyan ba tara roy kuki se hidak gam na kana bani ne nang tingge haibra tingoy habra adi nang ya pambani ko ay na nagwada force si tawroy hairo nang ya pam do hek nang na pamagadi ay na mi thagi dori bani ne lupa lak tara nipan trampan kun kumatoy kun kun mari la kun mari sangga dori bo hadak kilo singu basta hoida ta muzaw ay yarage kuki sing do pubirok na ba mi thabi ko ay lupa lak taruk to hayeng pirage ko dudi hayeng ayuk ta pirage ay krisu kay din nang hosik piga haibra hayeng piga haibra hangsit piga haibra nang yapam pa neto di ko ado ay gi ko kinupa si di ano line na pangbani ne
ꯗꯦꯜꯂꯤꯗ ꯁꯦꯛꯃꯥꯏ ꯉꯥꯔꯤꯗꯣ ꯃꯌꯥꯗ ꯄꯜꯂꯦ ꯍꯥꯏꯗꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯂꯣꯏꯔꯛꯄꯗꯀꯣ ꯃꯥꯁꯦ ꯁꯨꯁꯥꯏꯠ ꯇꯧꯅꯤ ꯍꯥꯏꯗꯅ ꯇꯧꯕꯖꯥꯠꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃꯈꯛꯅ ꯀꯟꯕꯤꯕꯖꯥꯠꯅꯤ ꯑꯗꯨ ꯀꯟꯕꯤꯕꯗꯨꯒ ꯑꯗꯨꯗꯒꯤ ꯂꯩꯐꯥꯎ ꯐꯥꯎꯔꯛꯄꯗꯨꯒ ꯇꯥꯟ ꯆꯥꯟꯅꯔꯨꯕꯗꯒꯤꯅꯦ ꯃꯥꯁꯦ ꯑꯩꯅ ꯂꯧꯁꯟꯕꯅꯤꯗ ꯂꯨꯄꯥ ꯂꯥꯈ 5 ꯄꯤꯔꯒ ꯂꯩꯐꯥꯎꯅ ꯀꯔꯤ ꯍꯥꯏꯅ ꯐꯥꯎꯕꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯤꯟ ꯇꯥꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯃꯤꯔꯣꯟ ꯊꯨꯡꯗ꯭ꯔꯤꯕ ꯀꯨꯀꯤꯁꯤꯡꯗꯣ ꯊꯝ ꯇꯥꯔꯒꯗꯤ ꯇꯤꯟ ꯀꯥꯡ ꯑꯃꯇ ꯇꯥꯔꯣꯏ ꯍꯥꯏꯗꯅ ꯂꯩꯐꯥꯎ ꯐꯥꯎꯔꯛꯄ ꯇꯥꯟ ꯆꯥꯟꯅꯔꯨꯕꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯂꯧꯁꯟꯕꯅꯤꯅꯦ ꯑꯔꯦ ꯀꯔꯤꯒꯤ ꯃꯀꯣꯛ ꯆꯥꯛꯄ꯭ꯔꯥ ꯀꯔꯤꯒꯤ ꯁꯨꯁꯥꯏꯠ ꯇꯧꯒꯦ ꯇꯧꯕ꯭ꯔꯥꯅꯦ ꯃꯥꯗꯤ ꯀꯔꯤꯒꯤ ꯑꯣꯏꯕ꯭ꯔꯥ ꯑꯔꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯋꯥ ꯑꯣꯏꯔꯦꯅꯦ ꯃꯩꯇꯩꯒꯤ ꯌꯨꯝꯗ ꯆꯪꯉꯒ ꯉꯥꯔꯤ ꯍꯨꯔꯥꯜꯂꯒ ꯆꯥꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯉꯥꯔꯤ ꯍꯨꯔꯥꯜꯂꯒ ꯆꯥꯕꯗ ꯄꯟꯈꯤꯕ ꯉꯥ ꯃꯔꯨ ꯑꯣꯏꯔꯕ ꯖꯥꯠꯅꯤ ꯃꯗꯨꯗꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯂꯣꯏꯅꯃꯛ ꯊꯥꯗꯣꯔꯛꯑꯕ ꯉꯥꯔꯤ ꯆꯥꯕꯗꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯀꯨꯀꯤ ꯑꯃ ꯁꯨꯃꯥꯏꯅ ꯗꯦꯜꯂꯤꯗ ꯂꯩꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗꯨꯗꯀꯣ ꯃꯥꯁꯦ ꯈꯔ ꯏꯀꯥꯏꯕ ꯊꯤꯒꯟꯕ ꯖꯥꯠꯅꯤꯗ ꯑꯗꯨꯗ ꯏꯀꯥꯏꯃꯟꯈꯤꯗꯅ ꯃꯥꯁꯦ ꯁꯤꯖꯒꯦ ꯇꯧꯕ ꯖꯥꯠꯅꯤ ꯑꯗꯨꯒꯤꯅꯤꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤꯅꯤꯗ ꯑꯗꯣ ꯃꯥꯁꯨ ꯃꯁꯥꯅ ꯑꯗꯨꯝ ꯌꯥꯔꯦ ꯁꯤꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯂꯧ ꯑꯣꯏꯅ ꯉꯥꯛꯂꯒꯦ ꯕꯤꯍꯥꯔꯗ ꯍꯥꯏꯗꯅꯀꯣ ꯃꯥꯁꯨ ꯑꯗꯨꯝ ꯌꯥꯔꯕ ꯃꯁꯥꯅ ꯑꯁ ꯈ꯭ꯋꯥꯏꯗꯒꯤ ꯅꯣꯛꯅꯤꯡꯕ ꯑꯣꯏꯔꯦꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯁꯤꯒꯤ ꯋꯥꯔꯤꯁꯤꯅꯀꯣ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯇꯥꯃꯣꯗꯣ ꯑꯩ ꯄꯩꯁꯥꯗꯣ ꯊꯤꯔꯨꯔꯒꯦ ꯑꯩ ꯍꯌꯦꯡꯒꯤ ꯃꯊꯪꯗꯣ ꯑꯗꯨꯗ ꯄꯤꯔꯛꯑꯒꯦ ꯑꯣꯏꯅ ꯑꯗꯣ ꯑꯩꯒꯤꯁꯨ ꯈꯔ ꯉꯟꯅ ꯄꯤꯅꯕ ꯍꯣꯠꯅꯕꯤꯔꯣꯀꯣ ꯀꯨꯀꯤ ꯅꯨꯄꯥꯗꯣ ꯈꯔ ꯊꯨꯅ ꯄꯥꯝꯃꯦꯕ ꯇꯥꯃꯣꯖꯥꯎ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯔꯦ ꯄꯩꯁꯥꯗꯣ ꯊꯨꯅ ꯄꯤꯔꯛꯎꯅꯦ ꯊꯨꯅ ꯄꯤꯔꯛꯏꯒꯩ ꯊꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤꯅꯦ ꯊꯨꯅ ꯆꯠꯂꯗꯤ ꯊꯨꯅ ꯐꯪꯒꯗꯧꯔꯤꯕꯅꯤꯅꯦ ꯆꯠꯂꯣ